Thauram tabiribasingbu ahanba maktada Diamond Quiz. Thauram asida adombu taram noksabagga loinana khurumjari. Diamond Quiz. Thauram asi Manipur University ga khusamnaraga sandoksaba thauramni. Thauram asida adomsu saruk yabiu. Thauram asigi leiteng adomna hapiu. Hojik ahanbada mamangi episode aduda thamjakiba wahang amadi paukhum sing hana khangminasi masigi matungda thamjakiba wahang sing asigi achumba paukhum kana na chumna pibire I haibadu mayam punna khangminasi. Mamangda thamjakiba ahanba wahangda Manipur University campus manungda matam amagi Manipur gi political agent amagi mongpham lairi. Political agent adu kanano? Wahang asigi achumba paukhumna George Gordon. Mamangda thamjakiba anisuba wahangda Paunam Nol Singbu Barjabasi Mingthol Pikhiba Manipur gi ningthau adu kanano? Anisubada thamjakiba wahang asigi achumba paukhumna Maharaj Chandrakirti. Ahum suba wahangda Awagi ningthauda luhongkhiba ningthau sarairong-bagi masal nupi tungda leiba amagi puwarida achauba thaudang laukhibi nupi adu kanano? Wahang asigi achumba paukhumna Sakpa makhau ngambi. Hojik mamangi episode ta thamjakiba wahang amadi paukhum sing punna khangminakhre. Masigi makha tarakpada amung laukhatchari thamjakiba wahang sing asigi achumba paukhum kana na chumna pibire I haibadu mayam punna amuk khangminasi. Hojik ahanbada thamjakiba wahang ahum adugi manungda wahang ani phawbagi achumba paukhum kana na chumna pibire I haibadu hana amuktang khangminasi. Thamjari wahang ahumaki manungda ahanba amadi anisubu wahangi paukhum sumna pibirakiba miyoi amakhak phangjai miyoi adudi Sora mamang laikai Abdul Salam haiba miyoi asina ahanba amadi anisubu wahangi paukhum sumna pibirai. Anisuba amadi ahum subu wahangi paukhum sumna pibirakiba miyoi singdi Kairak khongnang laikai Menaka Huidrom, Thoubal Kriti Laishram, Thoubal Khetri laikai Gita Lamding Serapur Daina Kumari Sanasam Hariba Miyoi Sing asina Diamond Quiz ki nifuma pansuba episode ta thamjariba wahang ahumaki manungda ani suba amadi ahum suba hangi paukhum sumna bibirakiba miyoi singni. Hojik aroibada mamangi episode ta thamjakiba wahang khudimaki achumba paukhum pibirakraba thamjakiba episode asigi winner sing adu kana oiramgadege habadu mayam punna amuktang khangminasi. Samramdagi Vidyapati Ningthaujam Hairok Part 2 Maning Laikai Suresh Paurabi Pukri Mapal Imphal East District dagi Nausa Laikhuram Hairok Part 3 dagi and Luhen Bamaitei Komnau dagi Jiten Tongbram Sagolban Tera dagi Somendro Oinam Rising Sun Dresses Thangmaiban Thau Complex dagi Thiam Rajendra Luwang Khangabo Makha Laikai Part 3 opposite PYC ground dagi Kumarjit Khundongbam Wangjing Lamding ATM Manak dagi Monica Arambam Khangabok Serapur Khunau dagi Newton Khongjom Papal dagi Prameshwari Cherapur Salamakok Sangai Impam dagi W Nazir Sekmaijin Mamang Laikai dagi Danabir Huidrom Salungpam Ward number 5 dagi Huirem Sarasandra Hairok Part 2 Lamium Laikai dagi Khundongbam Radhakanta Sangai Impam Damanak dagi PH Sajida Sahani Cherapur Mathak Laikai Sangai Impam dagi W Tawit Ahmad Loinana Bisnupur dagi Purnima Konthaujam Hairiba miyoi sing asina Diamond Quiz ki nifuma pansuba episode ta thamjariba wahang ahumaki paukhum sumna pibirakraba winner oikraba miyoi singni. Thauram asibu saruk yabirakhiba singbu hainingai laitana thagachaba phongdokchari makha tarakpa episode singdasu adumak lepa laitana saruk yabirau. Hojik makha tarakpada Diamond Quiz ki 50 suba episode amuk laukhatchari. Diamond Quiz. Thauram asi Manipur University ga khusamnaraga sandoksaba thauramni. Thauram asida adom su saruk yabiu. Thauram asigi leiteng adom na hapiu.
Diamond Quiz ki yang kai suba episode ta thamjari ba wahang ahumaki manungda ahan ba wahangda 1931 habidi English singa maga chamapan kuntra mathoida Manipur da koirakhiba India gi Viceroy ama lamdam asibu Switzerland of East haina saitharami hariba Viceroy adu kanano wahang asi amuka hana ningsingjari 1931 habidi English singa maga chamapan kuntra mathoida Manipur da koirakhiba India gi Viceroy ama lamdam asibu Switzerland of East haina saitharami hariba Viceroy adu kanano Anisuba wahangda Chaitharol kumbabagi matung ina Punggi ningthau amana kayambada khudol tamkhiba Vishnugi murti idol aduna Manipurda Vishnu latpa haurakhi hairiba pong ningthau adugi maming kari kaubage wahang asi amuka hana ningsingjari Chaitharol kumbabagi matung ina Ponggi ningthau amana kayambada khudol tamkhiba Vishnugi murti idol aduna Manipurda Vishnu latpa haurakhi hairiba pong ningthau adugi maming kari kaubage Ahum suba wahangda Tauthabi hariba ising yamna leiba mafamda thanaba phau makhal asi maitai ningthau kanana lamdam asida haudokhibage wahang asi amuka hana ningsingjari Tauthabi hariba ising yamna leiba mafamda thanaba phau makhal asi maitai ningthau kanana lamdam asida haudokhibage Thamjakiba wahangsing asina ngasigi oina laukachariba episode asigi thamjariba wahangsingni Wahangsing asigi achumba paukum thenglabada irai numit fawbugi manungda aikhoigi leijariba mobile number 8119872713 amuka hana ningsingjari 8119872713 number asigi kuthangda SMS oina yohonbirau natragana aikhoigi email address diamondradiokhngjom@gmail.com hairiba email asigi kuthang dasu thamjariba wahangsing asigi paukum thabirakpa yagani ngasigi oinadi diamond quiz ki ngasigi oina lokhacharibi episode asi matang asida loichanjanabigi tanja laujari tharomasibu saruk yabirakibasing amadi tharomasibu haubadagi loiba phawba tabidibasingbu amuka hanna thagachaba phongdokchari mathangi lakadori baning thokaba numin asida anauba episode amaga amuk soidana unasi ngasigi oinadi tharom tabidibasingbu amuka hanna khurumjari